ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛ ꯅꯣꯟꯅ ꯄ꯭ꯔꯣꯃꯦꯟꯅ ꯈꯨꯔꯨꯝꯖꯔꯤ ꯆꯥꯟꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯣꯜꯂꯨꯛꯆꯔꯤ ꯂꯣꯏꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯆꯥꯟꯕꯤꯗꯨꯅ ꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯏꯁꯥꯒꯤ ꯆꯍꯤꯁꯨ ꯇꯥꯛꯄꯤꯔꯝꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯙꯅꯤ ꯑꯃꯗꯤ ꯕꯤꯔꯒꯣ ꯑꯥꯔ ꯖꯤꯔꯤꯕꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯋꯥꯍꯪꯗꯤ ꯄꯣꯏꯔꯩ ꯃꯤꯇꯩ ꯂꯩꯄꯥꯛꯇ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯔꯝꯕ ꯂꯥꯏꯒ ꯄꯥꯡꯀꯛꯅꯤ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯋꯥꯠꯄꯒꯨꯝ ꯇꯧꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯩ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯒꯗꯒꯦ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯍꯪꯕꯤꯔꯛꯂꯤꯕꯁꯤꯅ ꯑꯦꯟ ꯀꯦ ꯃꯤꯇꯩ ꯈꯨꯔꯥꯏ ꯑꯦꯟ ꯀꯦ ꯃꯤꯇꯩ ꯈꯨꯔꯥꯏ ꯒꯤ ꯋꯥꯍꯪꯁꯤ ꯈꯟꯅꯕ ꯌꯥꯕ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯣꯏ ꯃꯇꯝ ꯑꯃꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯃꯥꯏꯕ ꯍꯥꯏꯁꯤ ꯀꯅꯥꯅ ꯑꯣꯏꯗ ꯂꯥꯏꯒ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯒ ꯇꯞꯅꯝꯅ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯇꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯍꯥꯏꯕ ꯂꯣꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯗ ꯃꯩ ꯐꯥꯗꯒꯤ ꯂꯥꯛꯄꯅꯤ ꯃꯩ ꯀꯧꯕ ꯂꯥꯏꯕꯨ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯎꯔꯧꯗ ꯋꯥꯍꯩꯗ ꯋꯥꯉꯥꯡꯗ ꯃꯥꯏꯕꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯃꯌꯥꯗ ꯃꯩ ꯍꯧꯕ ꯃꯥꯏꯕꯅꯤ ꯀ ꯍꯥꯏꯅꯔꯤꯕꯁꯦ ꯃꯩꯁꯤ ꯃꯥꯏꯕꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯍꯦꯛ ꯀꯥꯝꯊꯣꯔꯛꯇ ꯃꯩ ꯍꯦꯛꯇ ꯍꯧꯔ ꯆꯥꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯃꯥꯏꯕ ꯍꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯒ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯅꯩꯅꯔꯒ ꯌꯦꯡꯁꯤ ꯃꯣꯏꯔꯥꯡꯒꯤ ꯋꯥꯔꯤꯗ ꯆꯤꯡꯐꯨꯔꯥꯛꯄ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯣꯡꯕꯥꯟꯒ ꯂꯧꯇꯨꯅꯔꯒ ꯈꯝꯕꯕꯨ ꯁꯥꯃꯨ ꯃꯈꯣꯡ ꯌꯦꯠꯄ ꯍꯥꯏꯗꯅ ꯈꯣꯏꯔꯤ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤ ꯈꯝꯕꯁꯤ ꯁꯤꯔꯕꯅꯤ ꯁꯥꯃꯨꯅ ꯎꯞꯅ ꯂꯣꯡꯅ ꯆꯤꯡꯉꯛꯄꯗ ꯑꯗꯨꯕꯨ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕ ꯍꯥꯏꯕꯁꯤꯅ ꯈꯝꯕꯒꯤ ꯊꯋꯥꯏꯁꯤ ꯀꯧꯔꯤꯅꯤ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕꯗꯒꯤ ꯍꯜꯂꯛꯈꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯅꯆꯦꯝ ꯈꯝꯅꯨꯅ ꯀꯧꯔꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯍꯜꯂꯛꯑꯣꯏꯅ ꯀꯧꯕꯗ ꯊꯋꯥꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯍꯥꯞꯆꯜꯂꯒ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯍꯜꯂꯤꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯊꯋꯥꯏꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯀꯧꯔꯝꯕꯒꯤ ꯋꯥꯔꯤ ꯂꯩꯕꯁꯤꯅꯗꯤ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯄꯪꯂꯥꯏ ꯂꯥꯏꯗꯦꯅꯦ ꯁꯤꯔꯒ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯃꯥꯏꯕꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯦꯡ ꯃꯥꯏꯕꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯦ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯧꯑꯣꯟꯕꯤꯅ ꯑꯣꯟꯈ꯭ꯔꯤꯕꯅꯤ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯂꯝꯗꯦꯡ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯉꯝꯈ꯭ꯔꯕ ꯇꯥꯏꯕꯪꯒꯤ ꯃꯄꯥꯎꯁꯤ ꯆꯦꯜꯂꯛꯄꯗ ꯃꯤꯠꯅ ꯎꯕꯒ ꯃꯥꯟꯅꯅ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯕ ꯋꯥꯔꯕ ꯃꯇꯝꯗ ꯇꯤꯟꯆꯨꯔꯕ ꯂꯥꯏꯆꯨꯔꯕ ꯃꯇꯝꯗ ꯂꯝꯗꯦꯡ ꯃꯥꯏꯕꯤꯅ ꯇꯤꯟꯀꯣꯛꯄ ꯂꯥꯏꯀꯣꯛꯄꯤꯕꯗ ꯐꯠꯇꯅꯤꯡꯉꯥꯏ ꯂꯩꯇꯕ ꯁꯣꯏꯗꯅ ꯍꯦꯛꯇ ꯀꯣꯛꯅꯔꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯂꯝꯗꯦꯡ ꯃꯥꯏꯕꯤꯒꯥꯏꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯝꯃꯤꯅꯤ ꯊꯣꯡꯕ꯭ꯔꯩ ꯍꯤꯃꯥꯏꯕ ꯀ ꯍꯥꯏꯕꯁꯤ ꯃꯃꯤꯡ ꯂꯩꯕ ꯃꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯃꯥꯏꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯅꯨ ꯃꯥꯏꯕꯤ ꯍꯥꯏꯁꯤ ꯂꯝꯗꯦꯡ ꯃꯥꯏꯕꯤꯒꯤ ꯃꯅꯥꯏꯅꯤ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯥꯏꯕꯤ ꯊꯧꯕꯥꯜ ꯃꯥꯏꯕꯤ ꯅꯣꯡꯄꯣꯛ ꯃꯥꯏꯕꯤ ꯀꯥꯏꯗ ꯂꯩꯔꯝꯃꯤꯁꯤ ꯃꯣꯏꯁꯤ ꯂꯥꯏꯒꯨꯝꯕ ꯉꯥꯛꯇꯅꯤ ꯂꯥꯏꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯥꯟꯅꯕ ꯉꯝꯕ ꯀꯥꯡꯕꯨꯅꯤ ꯃꯥꯏꯕꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯐꯥꯎ ꯃꯣꯏꯔꯥꯡ ꯃꯥꯏꯕ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ ꯃꯣꯏꯔꯥꯡ ꯃꯥꯏꯕ ꯍꯥꯏꯁꯦ ꯃꯃꯤꯡ ꯌꯥꯝ ꯂꯩꯕ ꯑꯉꯥꯡꯁꯤ ꯄꯣꯛꯂꯛꯄꯗ ꯃꯊꯨꯟ ꯐꯥꯠꯇꯕ ꯃꯊꯨꯟꯁꯤ ꯁꯤꯠ ꯅꯥꯟꯕ ꯑꯗꯨ ꯃꯣꯏꯔꯥꯡ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯅ ꯇꯣꯔꯕꯣꯠ ꯑꯃꯗ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯈꯔ ꯂꯦꯟꯕꯗ ꯑꯉꯥꯡꯗ ꯃꯊꯨꯟ ꯈꯔ ꯐꯥꯠꯇꯣꯔꯛꯇ ꯆꯞ ꯆꯥꯅ ꯐꯥꯠꯍꯜꯂꯤꯕꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯞ ꯃꯥꯟꯅꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯅꯕꯨ ꯊꯥꯡꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯐꯝꯗꯨꯗ ꯂꯦꯟꯕꯅꯤꯗꯅ ꯑꯃꯗꯨꯗꯤ ꯇꯣꯔꯕꯣꯠꯇ ꯂꯦꯜꯂꯒ ꯐꯥꯠꯇꯣꯛꯍꯜꯂꯤꯕꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯍꯩꯔꯤꯁꯤ ꯀꯌꯥꯝ ꯍꯩꯈ꯭ꯔꯕꯅꯣ ꯁꯨꯃꯥꯏꯅ ꯃꯥꯏꯕꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯏꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯈꯔ ꯋꯥꯠꯂꯕ ꯃꯥꯜꯂꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯥꯏꯕꯤ ꯈꯛꯇꯒꯤ ꯋꯥꯟꯗꯦ ꯃꯥꯏꯕꯤꯁꯨ ꯉꯥꯏ ꯃꯥꯏꯕꯁꯨ ꯉꯥꯏ ꯉꯥꯡꯉꯤꯕ ꯑꯩꯁꯨ ꯉꯥꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ
तौरमी इपूने चलमी पाना हाइरमेन खर खंग नतना इपू सिंधुना इबुधौ पुरेन नाकक सिंधुना तौरंबदुमक्ति अखोइना पाइबे सुंगम ngमद्रे पुरेनदुना असि तौरंबनिने सिदि खंगबा माना तौरिबा थबक्तु यौनबदे अखोइन तौ ngमदबा असि माइबा माइबी पुनमक सुमाइन तौरबने मसिना मरुइना अखोइ कराइदगी नो माइबा माइबीगी मही मयाइ चम्मा इबसे हाइदे अखोइसि मियान लाइनिंग चलुबसे मसिदगी अखोइगी नाट लाइनिंग लाइसोन लाइवा तिनवा पुनमक्सिदा लोंजान हापचिलकपना चिंगबा मयाम अमा तौरंबसिदगिसु अखोइगी लाइरोन तिलोनसी मही मयाइ चमगिबसु अमनि असिना मरम अमना अखोइगी चिंजा चाब थकपा हाइदि हानगे माइबी सिंगदी अखोइना सिजिनरिबा मईसे मोइ सिजिनदे मोइदि नुंगा तकनरगा मदुदगी हौबा मईदो पुथोगा मदुना थोंगा था चारिने मई असेंगमनी मई नुंगाइदना पाइनरमेनी माइबी सिंगना मदु पाइबा माइबी से हुजिकसु कंगलै असिदा लैदि लेरमनी अमनी मंगाई पंग्याम याम लेरमोय अयामुना लेत्रे होइदि माइबी सिंगसे अखोइगी करी हाइनी लाई हरावबगा लाइबा माइबी सिंगसी हिंजांग हाउतबा यादे ngaरी ngatai थुम मोरोक थाव थुम अहावबा मयामसे चाद्रगदी वयाम थौयामी अदुना माइबी सिंगसी चाबदा थकपदगिसु अखोइगी मतिक मयाइसे सुम हंथरक्पा माइबसु दुमंगाई ngangi ba isu dumngai अखोइ सु मतिक मयाइदो लाई तौनु फंगबा ngamde अखोइगी इबुदो पुरेन नाककपदा पलिंगा हाइना अखोइगी पू मकुक लेरमी इपुदो पुंग अनि नोंथकदा पाइबा ngame कयामना ngमंगरनो अदुदि अखोइदी पुंग ngamai सेकेंड अम हौलै ngamde मथकता कयाम खेनरैनो अदु मसि पुनमसि चिंजाक्तगी चाबा सानै युनैबा चाहैदबा चाबा असुगुंबदगी कयामा असिसु मरम अमा असिना तबदा अमुक पी पा माइबा माइबी सिंगसी लाई हरावबुंगदा लैमिनरकपदा अखोइगी माइबी सिंगसे मतै मनाव माइ नुपीना माइबी ओइबा माइ निपादुना पेना सकपा असुगुंबसु यावी असुगुंबा सिंगसिसु लाई हरावबा लाकपा मतमसिदा पी पा लैमिनबगी खुदोंग चादबा कया लैबसु अदुम लैतबा नते असुगुंबदसु खरा असोइबा लाइबनी अदुदगी मु अमना करिनोइदा ngasiगी मियाम सिना माइबीगी ममन खंगबिरक्तबा डॉक्टर अमा कौरुरबदी लुपा 500 हेता पीबा मागे बिजिटो माइबीम कौरुरगना 50 पीरगे थादोखिबा असुगुंबा चना कांगलो नमसु लम मतम सिगे मिओइना अखोइगी माइबीगी अवामल लाकपीमन तौबीमल से खंगबा वाटपगी चनबी अमसु लमदम सिदा लैतबा नते मसी इम्फाल माइगैरोमददी खरा वाटली लैरबसु कासारगुंबा आसामगुंबा त्रिपुरागुंबदा याम लैयसे माइबीम कौरुरगा कैकैनो थबे इंघांग तौरगा लुपा 10 गा दखिना तौदे थादोपा असुगुंबा चनबीसी लाकपदगिसु लाइथौ पाइरिबा माइबीसिंग लाइथोकपमसु लाकपा असुना मरम कयामरुम सिदगिनी ngasiगी माइबा माइबीना मतिक मयाइ हंथरइबसे अद मरमदि अमखक्त नते अदुगा मरम सिंधुई मरक्ता अखोइगी कोंधोंग लिटपा अदगी फी फौबगी लिटपा खोटपा अदुगुंबगी कांगलोन कसु अदुसु लैरिबनी हाइदी पोलांग खोक लिटपा कोंथोंग लिटपा मिगी संबल अहोबद लिटना संबल मताइदगा चटपा असुगुंबा लिथो उदुदिगे अखोइगी खोंगदुम खरागुंबा तोरगोट पालिदुगी खरा सारिदु लिटपा मरी चटपा लिटपा हाइतारे असुगुंबना चिंबा असिसु मियोयगे मतिक मयाइ मांगी हाइनि इपाइ पुना लिनरमदे तौनरमदबनी असुगुंबा सिसु हुजिकी मतमगी अमाइबा अमाइबी सिंगसे अखंगबा अमनिना यामना ngang चचबय वानी अयामना मदु कया खन्नद्रबनी हुजिकती असुगुंबसिदगिसु मियोयबगे मतिक मयाइसे मांगकपगी मरमसु कयाम यावरिबनी अदुना मसि मांगथरकपगी मरमसि यामग्रे आइना ngasa हाइदिदुनि चाबा थकपा सेटपा सानै युनैबा अदुदगी पी पा लैमिनबगे लमचट काइरकपा अदुदगी अखोइगी माइबी सिंग अखोइगी मई असेंगबा सिजिनरक्तबा फियान खोक लिकपा खोंदुम खरा लिटपा असिना चिंगबा अदुदि लैपाक मियाम सिनसु माइबीगी ममन से यामना खंगबिरक्तबगुम तौबा असुगुंबना चिंगबा अमना मरुओइबदी हिंदू लाइनिंग चलुबदगी लाइरोन तिलोनदा मिरोन यानसनगिदना लाइवा तिनवा मयाइ चमगिबा असिना चिंगबा मरम कयासिदगी हानगी माइबीगा ngasiगी माइबीगा यामना चावना खेनबा लाइबनी